Regional Institute of Medical Science RIMS da Meeoi ani Mapung Phana kidney transplant Touba Ngamkhre haina RIMS ki director Professor Dr. G. Sunil Kumar Sharma na phongdokkhre ngase RIMS ki Susmita Hoda pangthokiba paugimpham amada director na makha taraduna Chayim Amaro Masada Human Organ Transplant Committee Eki Makhada State Committee ga ayaba lawraga Meeoi ani nupa ama amadi nupi ama makhoi imung manunggi Meeoi dagi kidney transfer tawduna Mapung Phana kidney transplant tawbada mai paktuna ngasi discharge tawragani haiki nupa adugi kidney aduna mahaki loina bina pibani aduga nupi adugi kidney na mahaki manaw nupa na pibani operation adu mai pakna tawbada pung 6 dagi na 3 rom changki seloina nupa lakh 5 rom changi chief minister gi haksel gi card paiba maram na lupa lakh 3 khaktamak changki RIMS da Sel changdana makhal kya gi test tawramba adu state lengangna sel thadaraga tawrambani adubu sel thadaraktabadagi lephibani haina phongdokhi adubu OPD natana admit tawraba anaba singidi adumak sel changdana haujiksu test story OPD da laying balakpada matam changna patient sing na ngainari badu nongmada patient sing ahum hena lakpana ngainabani OPD gi ticket lakpada kakpada queue leptrabasu laina Aadhaar scanner tawraga ticket loba yabagi khudong chabasu leidi RIMS Imphal se handak India ki National Institution Ranking Framework ki yankai suba list ta chanba ngamdriba sigi maramdi anoba hospital kya AIMS ta registration toropanani Imphal ki RIMS asisu kumjali singani tara mapanda Indian Medical Institute All India Institute of Medical Science AIMS ki board of governor MU ki VC yaraga mifam pangtoktuna AIMS ki thakta onkhatna bawafam leikrabani matam khara ki tungdadi soidana onlaklagani haiki Legally issues may have like Human Organ Transplant Act and the Government of India gi RIMS ki committee ama lairani transplant gi adagi state ki transplant committee lairani unethical practice lakpo khotpa mayam du thingnaba ina act si laibane aduna khoina act si gi matungina donor oi ba yari je khoi gi family members natane yamana khoi gi first degree second degree adagi third party adi khoi gi love and affection gi clause ama laigre da khwai chaw po si di ngasai gi donor phangmasini donor si phangwa yang wa ba ita adu akhoi gi transplant si gi achievement haragadi thamjaningi se is a team effort MS ki site gi akhoi gi committee semdana adagi state gi clearance lowdana adagi akhoi department of nephrology main kaino stakeholder di moini adagi akhoi gi urology gi team ma chaw ma laigre akhoi recent times akhoi gi expert ani ma panda training to hol lore tha mani changna duga akhoi transplant surgeon su laire